Hello, good evening. Welcome to Norris Window. Norris Window na sandok saba Norris Dialogue ta Chan MAIBAM na taram nok chari. Matam ki tholak pa tongan pe isu singi matang da khanane na ba semjari ba platform Norris Dialogue king asi thamjari ba akan ba topic di absence of political will led us to dire straits. Chief Minister khoigi ngarang se Directorate of Environment and Climate Change na khoigi protecting wetlands for our common future have a theme da Lesang Hiden the Pangthokiba World Wetlands Day 2025 ki thoram da Chief Minister na chief guest oina thoram du da saruk yaki hariba thoram maduga mari laina na haiba tare khoigi Lesang Hiden che khoigi Manipur gi history ga su yamna tatna thanai pa yadraba mafam ama oibani na hariba mafam se preserve toroga thamba restore toroga thamba se tangai fade du nam ha ki nak hariba Lesang Hiden se gi nak yeta haiba tare khoigi semga sagat pagi anoba project kayam su paikhat pa haiba tare masida hanba phase ki oina 12 course 81 lakhs se khoigi sanction tawkiba aduga atoba toba Imphal to rail beautification gi tawna ba so khoigi tongan percent from amama kaithara ki ba khoigi Imphal area gi lambi sing se khoigi cement concrete road thana ba so khoigi ngasi faw ba haiba tare tongan ba scheme project sing se kayamrom government ki maiki digi lep palaitana khoigi khonari development ki matang sa haiba tare hariba thoram sida Chief Minister na khoigi Manipur gi crisis ga related oi ba wafamam khak phongdo ki ba haiba tare masida mamangi lerami ba political kaino sina haiba tare khoigi political will yaram dabana ngasi gi asuguma bad situation amda thanamba se thanami bani haba statement am ka phongdo ki ba aduna Manipur gi ongoing crisis sidai khoigi puna resolve tona bo hana matamda government na toriba thabak sing sida praja miyam na so support to biyo haba wafam phongdo ki ba Hiram sigi matang dane khanane na bai khogi studio da lengshin duna leibiri ba guest panelist me am da saktak chege ahan badai kai khumna bo chege Shiv Sena Uddhav Balasaheb Thackeray gi Vice President Oibiriba Oza Laithangbam Sham Ozabu Norris Window gi studio da taram nok chari Ani suba panelist Senior Journalist Oza Chabungba Birendra Ozabu su ikai khumna bo chari Ahum suba panelist BJP gi spokesperson Oibiriba SURESH MAYANGLAMBAM hozik yam atin ba matamda ikhogi studio da join to birakani ayahan base oza samdo ina lakchar gi oza gi opinion da kamai ni yeng ba ya tongan ba government gi side gi project yam di ngasi gi Manipur gi development gi damak ta ha ba tare project yam di sanga ba di leptri tabu Manipur gi ongoing crisis ga related oba wafam da ha ba tare mamang gi lerami ba government na political will leram da bana ngasi gi asugum da bad situation sida koi se thanam bani ha ba wafam phongdo gi oza gi opinion da kamai thamini Okay, yam chume ai Norris Window yengbi mayambo tamno ukjari kurumjari kuigi number 1 da yes kuigi developmental work ti left right khangdana dum tawri si yam phaba pone koi manipuri mi gi damak tadi kuigi sangaba adeki kuigi anopo project chagarpa even langol gi kuigi multi story building semni gaino yam kana project takuli adeki koi lampel gi ga se koi gi yamna water body je yamna koi gi attractive oi ba tourist spot oi be aba chigumba singthani ngai oi sigi koi gi semgali sidi adubu ngai gi semgali mayam si phai phate bante yam tin phai aduga amorom da lapko matamda hojiki maina criticize to bugi was na chade koi gi sumaina mamangi koi gi sarkar haita mamangi sarkar na political will what pategi sigi stage yobani haibasi fine adu sumala se ka sugaide adubu yamna khigi famous oiba mayamna su khigi Warren Buffett na ga haibado khigi if you are born poor na khigi nang ka su akai ba leite but if you die poor you are responsible and hai sigi pochi samjanjara ga aina pusanekpadi yes history audana present ju leya ponte ko adu history je phagera phorora hogre then we have got ample time akoi semdok na ba or modify to thong na ba kan ample time se id phangba ne khale maram de koi sidai sida palai si chahi 10 pani suramani wari bo ko ado sei sida remedial action lobagi di matam di modern enough for ran khale bo
अदुबो अफब साइट येंगा सुम हाइना बददी अखोगी हुजिकी अनौबा अखोई डेवलपमेंटल वर्क्स लाइबा अदकी अनौबा प्रोजेक्ट लाइबा खोली मयाम सिबुदी हम सिंगानिंगाइनी को हाइदी मयामसु अखोगी लोई वानै हुजिकसे वादबा मी लेते होय लेवल अमदा लेबा कांगबुदी खंगद्रे को अखोगी मिडल क्लास लेवल लेबा लोअर क्लास लेवल लेबा कांगबुदी यामथिनो वानै सिगी पोची अखोगी लेबनिना मची देसिदा खर खतंगसु अखोगी फगद्रान खली सिगुम प्रोजेक्ट मयामसे सुम तोबिरागदी अदुबो मयामनसु तुम अखोगी सोशल मीडिया दा कइदा अखोगी पंहाई हाइबा अदकी पंगदौ तोबा आई अमतंग हाइजनिंगबदा नसाइगी इचिना आई पर्सनल रिक्वेस्ट निको अखोगी नेशनल हाईवे 2 से नेशनल हाईवे 2 से अमतंग फजना मरीन टेंगथोगा फजना फ्री इन फ्लो चलहलगदी मणिपुर की प्रजा सिंगसु अखोगी याम हराउ रेन खल मरमदी सिगी जिरी बांगी सिदी अखोई लंबी याम अखोगी सांग लंबीनी अदुगा चप्पे यादे हाइबन ते को हाइजेसा याम सांग लंबीनी सिना लंबी तेली अमा सिदी 200 का 45 का अखोगी सिलचर रोबदो को सिगिना ओनली 215 नि अदुगा लंबी जो सीधी कोई अयामना सेमलो चलाबने सिगी लंबी से चलगदी कोई मयाम जे खरा साफगद्राइन खले अदु ममांगी डिस्कशन दसु आइना हाइजखिबनी मसिगी सिगुम्बा कोई नॉर्थ ईस्ट की लंबी मणिपुर की लाइफलाइन ओरेबो हाईवे नंबर 2 जे कोई मसी कैदोबगी कनो adequate security pibangam drinoina way back 1997 98 ta koina silchar dagi agartala chapa matam da 75 km se akoi security na convoy piraga chatleba auto rickshaw khangde bus khangde car khangde truck khangde every vehicle ling ibage adu escort chatleba normal ani chatleba si adu di sidi 75 km suna te sidi hardly 15-20 km ngane ba akoi kitang danger zone oi che si jo dum bypass to ba po ne ba haidi koi di sei je lai ba security mayam je punchal laga ai je kitang di topic se kana to ta ko adu bu kitang aina apam ba do haije bane मतंग ओके कनो चपियो या ओके हम नुगाइसे ओजाना सु याम फजना थंबिग्रे ए मथा ओजा बिरेंद्र तमुलाक चगे ओजा ओजाना सु याम फजना सु थंबिग्रे को अदुगा हौजिक लाई बसे खुकी प्रोजेक्ट से अदुगी मति हाइदी डेवलपमेंट की थबक से अदुम पाइखलगदि लाई बा हाइ तार अदो चीफ मिनिस्टर न फोंदो खिबसा खोई पॉलिटिक्स की थबक सिदा दे खुकी याने आनबगी थबक पंदो दोसन बसे तौबिगनु मसिना खुकी फ्यूचर दा तुकी मति काइबा म ओरकनी हौजिक हौजिक मसु प्रेजेंट सिचुएशन दा खोई वारे बसे हानगी ममांगी पॉलिटिकल विल लेरम दा बा याने आनब चलम बदुननि हैव वाफम सु ओजागे opinion da kamai thamini jan thank you channel sigi kuthang da yang biriba lamdam sigi nuksi jeraba myam bu ikok non kurum jari honorable chief minister na hai ki basi bema leader magi integrity leiba masak thokpa adugumba masak naiba luchingba magi wangang ni ko but ibung moina journalist moina miam jina ngasi momo noktraba maithong makalam na yumthong amata da leinadraba matam sida akoina miam sing siki sentiment and pulse uraga khajiktang phongdok chau hairagadi whatever a big man says it seems true achobuna bu hairadi ko akogi samaj sina chumma boida pangkan kan buse masigi chatnabisi masidi khar phatte khar soi chief minister na hai basidi chume ibung no suno ma haigi if a political leader prepare for next election in spite of preparing a next generation or next world lakadaba sangsara ma lakadaba mihorol singdugi sem sabagi mahutta lakadaba magi mathangi mikhaldugi damakta sem sadana politics toba rajniti toba adugumba luchingba ma oiragadi leibak se kang khong sai ni mangani habani adugumba principal leiba politician di oigum se habani ba mamang thakta leramba mayam amana adugumba politician yauramba leiramba singduna mountain of kari haisige mistake asoi basi masing khangdana leramba mayam amana ngasigi phibam si yaura abra haina honorable chief minister na phungto ibane haibadi luchingba ma oiragadi magi mathangi mikhaldu mai pang na nabagi sumra luchingbo oibadu di phatte haibane aduga ibung na haijaba
matang sida pusanjani amma khakti lay ganatantra sige ko ganatantra sige yam sathi ba pot amma khak lay si minister na hairi se aina aphaba mi mo raga so lengjen beri ba panelist na oja se amna yamna outstanding oiba prominent oiba adugumba misak ama oiraga so ko yaro oida ba matang ama lay ba karigino hairaga di bema ai aphaba mi mo bi xyz quite digi phaba politics ya na ma oi bi ganatantra dadi mana belong to riba political party dugi higher up singna hierarchy sing sina top brass official sing sina high command sina command to riba thabak si kadane ba tawdori base mani yaro ya base masi suk to ya roi doine ba same thing aphaba mi ma thola agaso ganatantra dadi punjan gini ba mad mating phudok na magi guts laina wills laina miam gi damakta ai si tawbang ngamni ko haidana magi mathona do phudoga thabak tawbase khara wat kane ba for example I as a student of political science koina political science tamjarak pagi satra mo oina ko political science ta David Stern gi system theory haina amakak tamme ba koina yam phajagra jani be ma system theory is the like see input amakhakne input se kamain tawgeda supply haibam ga demand haibam ga posak ani khakne input se semine supply sina karino haita di aina vote thadaya I cast my vote ko I exercise my franchise I choose the best leader aina thadaning ba masina khwaidigi phare ko ina khanba misak ama aina khallaga thamoisina pambadu khalle harakanda aina misak to the board thadege ba luchingbam oine na bagit madudagi aina sarkar the tax pay so these are supply ne supply jima leire demand habisu muk leire demand jina kai noida se mahilo sang leire en khali school leire en khala se ba primary health center leire en khalasi sub center leire en khalasi medical hospital leire en khalasi awada pa infrastructure khangde ama khangde awada pa mayam ama leire en khalasi ba miyam na maduda mi eng amadi sangine ba asi puna maksing asina demand ne ba ko demand ga supply ga sina input se same ba ade demand je constitutional oe ba sarkar na ngasai gi torkadori se karino haita di praja sing sigi wakhalda praja sing signa miyoi ba moina hingba matamda changi ba polam khuding bak sing sigi awat apa sing do madubu phajana mak realize recognize tawre raga system amada pusalak bane madugi system dugi procedure du da judiciary do obi executive to obi legislature do obi madugi system dugi manung du da sanjala akanda pusala akanda ngasagi David Stern gi system theory se mai palaka doine ba adu da khwaidigi luri di Manipur sida ngasagi demand sida ko karam ba pono pusala ise haiba masak khangda ba mayam ama leiba adugumba sing duna accumulated ama oira akanda di ngasi di akoina madugi eventuality ma madugi consequence ma we are now hearing its music ko madumba asoiba mayam sing dugi haidi systematic oidaba politics amada akoi je sum lakhrabanina akoi na ngasi thengnari ba maichak mayam singse adugumba mayam sing adugi polum amakhak ne ba ko adagi ibung na samjinjaning ba amakhak lai asai gi hoi chakpat tharangi thabakti ko mayam ama tawre paktak na tawre yam phajana tawre we really admire and appreciate the government ko makoi gi ting thokpa thabak adugumba miyam gi damakta tokthorpa mayam sing sigi yenguragadi akhoi yam thagatli but the most important miyoy bu khoina hujiki juncture sida manipur gi hujik leiriba sobeda sidai di suraksha sida yeng je ba ko hujik leiriba law and order gi fibam public order gi fibam manipur gi miyam sing sina leiriba fibam sida sum yenguragadi ibema either the construction of building road bridges is it more important ko sakwat thawangi thabak yum saba lambi semba thong saba aduna khwaidigi na maru oibra cultivation of human being
मियोब सेंबने हेन मरु ओइब्रा मियोब मयाम अमन ngasi se yumthong khudingda leiriba ima iben isininaw marum mapang khwai khodi maksing asina momon nokna ko maithong makalom na leijadaba leibangam jadaba matam sida makhoi gi da makta wisest oiba khwai dege na phane na khanba sida ida oibiya ba chana lon chatama aina ma puthoga miyam gi du makta aphaba thaba ama tobi buduna lupa karo chama chang sagadaba deidi adugumba aphaba wakhalon amadagi aphaba thabak ama topiram baduna ngasagi miui bai sembadu madugi pandam du da la kanda awana taba miui kayamagi kainosi makogi mafam dadi semgat sagat pam mayam singdu do lupa karo changna semgat sagali ba mayam singdu dagi di miui mayam amana ngasi awana tariba mayam singse masi kanana bagi damakta sasanama ainama channel launch at ama puthok pirak padune hena miyam jine hena lumna longna gadreng khale example lam amtang ai pizza ge ba ko bema yang se ba ko ojik se ojana so habi gre ba ko ngasai gi road ena how far road is important to us road is nothing but economy ne ba manipur gi si ojik tongnari ba potsak sida akhoi di 80% lomda economically manga bane hiram kudamak ta habiare 80% je khodi descending khodi maning hangrabane in spite of ascending manglom da sanction be mahota khoi tunglom da phana malabane ba ngasi hoji nomai kapna dre bom thadaraktre du tawraktre da tawraktre na hojik se khoi santi leibadong na ka leiri se kanam da santi leiramoi ba ibema yang lupa mathukna balambi leraktrabani tharoi khullaga kingo holaga heaga phunin heaga monsaubi heaga bazadi omkhalaba matam neba haidi lalona ba karba tongna bagi sentum ji lerakta dan apang ba posi heakanda miyam de yoleraga madudagi phang pakharana survival gi minsi oila abaneba karigumbada lan toges tokzerasanob iran thokesu thoksezanoba but government amalleiragadi government amallei habagi mating du phudo aning ba tanja ma khakti leba hojik manipur gi phibam je yang obai bema impal to dimapur impal to guwahati impal to silchar impal to dibrugarh impal to tripura delhi kolkata mayam hyderabad adigi di matang pairaga saliba mayam singse yang manipur gi pesa ji kyam salum ga dage by chance sarkar na karigumba khana tawbiraktana kanthi ma thoktana lambi se road se connecting to Dimapur, Guwahati, other states. Oina samdari bapuna maksing si amaga by road se the howlin ba yaraga diko. Nasai karbar su henkalakani seldom gi phibam to su phagalakani mayam na pamna ba kharadi khara hairu raga diko. Perhaps Imphal Jiribam oigera Silchar oigera natragana Imphal More oigera Imphal Dimapur oigera hojik leiriba lambi se hangtuon ba ko aduga koi masel gi khitang marak sida karigumba khara thoktana awana nangiba selthum senda lambi gi thabakta kudong sa daba mayam ka amal lairi sing se asigumba mayam sing sigi phagana nabagi damakta if government takes up some measure sarkar na aduda karigumba khongthang amal lokhalak agadi in spite of ngasagi karor hoi adu su am darkar ne ko considering for far reaching consequences tungdala kadama mayam singdugi khalura kanda semgat basu ya de sagat basu ya de tawbadamu laina na naraba mayam singse madugi immediate oiba measure amakhak lokhat pibuduna de public ne hena more important oigane na khalle na tamo thamjage okay am dungai se development ki project mayam ma sangaba or development ki project kya amagi akhoi gi senform sanction tawba se tuki matik ti afaba khongthang ni tawba da bosik manipur gi lairiba gi ongoing situation asida habe taraga de akhoi gi by road te chatpa yadriba akhoi gi irang sina maram bor kan chatpa yadriba aduga maroina irang sina sokalaba sing sigi habe tare masida akhoi na chief minister na phone to ki bo phone khakta akhoi gi irang sina sokalaba sing ki so habe tare mi idp listing ani chamanga mukti akhoi resettle to hon travel statement so phone to pasu yari imatang se oza sam dong mulak chege za matam ama dai khogi BJP le nga se lakchi kan da di khogi numidang pung taruk ta bada khogi mapan thok pasing am naram de aduga khogi free khau da sel khara yauraga
चटपा फावदा अखोगी युमदा हंजलक्तबा हाबे तारे अखोई खुदोंथिबा थोकिबा हाबे तारे दुना हंजलक्तना पुंसी पिखमना की बकयाम सु यावख्रे अदुबो बीजेपी सरकार से लाका नदी अदुगी थबक तुमदी अदुगी सिचुएशन दुमदी याम थिना फगले दुना प्रजा मियाम गा अखोगी सिक्योरिटी फोर्स का पुलिस का मरक्ता लेनबा मरिशु तुकी मेटिक अहोंबा कयाम लाकनबसु होनकी होनरगसु लाई होचु होनकिनि हाबो वाफम सु थंबिरी वजा कमाई थंबिनी अदुगी पॉइंट देबुदी अदुम आई याजनिंगी आईडी अखोगी सिक्योरिटी लेवल हाइतारे को मसे चुमे हाइ थाइना अखोगी पुंग तरुम मखाइ ते ताब मयाम युम नुलो हंजनदा बने मपानदा अखोइना थबक तौकानदा असनै मणिपुर से कमाइन तौबनो कनो पुंग तौक ते ते लोल से कमाइन तौनो आ सिदे कोइ मणिपुर खते वानदे ऑल हिल स्टेशंस मिजोराम जु तौवे नागालैंड जु तौवे मणिपुर जु तौवे कोइ मणिपुर गिना स्टाइल मनि नाइन माइन एक्सप्लेन तौवे मदु yes hujikti madugi potu de koi kitang koi relax to brain kali nungai ko adugi di ko akoi pung tara tara ga jo hal tara ma tara jo han badum yaw masidi koi gi yam chawba kano koi gi development amne ai simade panjage okay aduga ngasai gi koi gi kano da koi brother jo je haibi ba development kro taba development adiki mayam nungai na bani to ising ngasai gi कोई डेट बेट लेर कान ड्रिप काप कांदा इपा दो पिजनिंगी इमा दो पिजिंगी ना आइन अहाव लेर मया दो पिजब यादव पोटम जु लाखिनेबो सिगी पंकक सिम आई सुम हाइपे पंजनिंगेबो मरमदि कइगिनो दा अदुद लेइबा समना दा वाटर करीबा कोई एंटरटेनमेंट समदे लेइ इंपालिस्ट लेइबदो मदुदग लेइबजे मी कयान एफोर्ट तोबु ngамगे चंगबदा तांगबा अदेकी तांगदबै लोइ तोखथोखरागा अदु तान चतोइनी वारिबोगो को भाड़ा तिंगदोइनी थाव तिंगदोइनी मदु तान चतोइनी ina kunba kitang level higher level level kambu di dum phane family chapun waine ba now akoi gi layman gi kano da term da ina haje ba madu tan chapada madu lupa manga madang lowing khala je ba chang ba madu tan chapada at least 100 150 chang ne ba pingna para ba ko ado sigum ba pot mayam chi hayeng akoi na kano tong matam da madugi nungai ba loba hai tare ko madu enjoyment long no phibam se madu iben pen ro ran khale ba because na sagi kai gino da sumaina kano akoi da security leitragadi ko ko da security leitragadi masi hingbagi kai haisige mahaudo madu leitaba aduna hoje haibi ba akoi gi sian tanbagi lambi da अखोगी सुमाइना चेंतामी लंबी अखोइना सुमाइना अमगा लेरक्तदना हुजिक अखोगी समना हादा सिगी कनो दे ते यंगबिरो अखोगी मनुंग या चंगदबिदा तिदिम लाइन से यंगबिरो अदेगी सिगी मोरांगखोम लाइन से यंगबिरो इतरीस कैम थोपि थोले खनबिरो को अदेगी माइ मयुम मपा दा सुंब पोट मयाम तोरको नॉट बिकॉज डिमांड हेनबे नते सिदी ngasagi moida अखोगी का हेजिगे kitang akogi frustration nama lakpa akoi livelihood che sida akogi bera gabum laeba plus adi mathakta mu ngasai gi kana tawsina mu akogi local gi phau ba hai gadra moisina mu toksim bi ya ngasi makta su pawda ma yawina akogi kana no magi thongan da bom thamamen to do remote control bom thamamen to do IED thamamen to sigumba pot mayam sibudi adum macha maraktam yaw tam society am lermina tabudabu aina haijabadi ngasai uji akoi chaken chalabada palel bo mangaire sigi poche mori bo yorgum je phare aina aigi special requesting ngasai sigi dimapur line jitang phajana horo rang chapiragadi ai kitang su phanen khale adubu uji amuram damu internally displaced wariba kangbu relief camp da lay kangbu singji moi gi dilemma moi gi awa ba hai tare ko si mayam si koi lay udabni koi de khangu de ko adubu taseng na empathize to moi khong do koi tong yeng kan sida kayam wan lay gi ha do koi khange ba yang wan lay akoi pi da khangu de chap matam da ko moi na lay ba phibam adeki toilet to amani khatang to mi na yang kai cham la chenni madui da moi na tong da embarrassment or ngada kolong da mayam do ko siguma mayam si koi yeng ba ko sigi ngasai gi koi gi prefabricated kan da semi kholi na hai do ngasai gi mo koi gi kan na pan chan na pan bi ba koi gi 2500 mo resettle to re na hai bi do adu most probably ma do shero so to male ko ado majority
majority de koina to je koi Chuchampur gumba ko Chuchampur More gumba chine ba koina koi gi adu toroga di yes he is the best na koi dum IBA ba otherwise it is too early to say all those things okay ozada question am tang lak chahoge koi gi thozik thoi ba koi gi crisis ga related oi ba da hype tare koi gi illegal immigrants sing se koi gi BJP lengak sina amadi chief minister sing initiative lora kana koi gi illegal immigrants sing se khandok si midop changla pa sing se thing se har ba gi damak ta koi chief minister se phatte mark se khote ha ba gi prajamyang gi oi ba hai di phongdok pa su myam lei de maduna madu nagi wafam dagi lakpane koi politics tadi yana yana ba chekum se aba wafam se lakpane du at the same time somna kanda mo koi gi congress ki MP Dr. Bimol koi jam na koi gi New Indian Express pi khre interview ma da ha betare kho ki thoi ba ongoing crisis se koi gi masidi kangluf ki irang oina low roi da bani masidi constitutional crisis na ba state mayam kan fodo ya masidi ka main thamining oza gi opinion ta koi gi honorable CM na haibi ba koi gi kan haibi wa du su chumi ko chum de ha banate ado yes mana chumain illegal immigrants in those khantok si adu an halan gi si kholan gi chen hai bane ko ado yam phaba initiative ni kasu gaide yam phaba pone the only thing is mana CM na koi gi approval low dana toru se se is da su moina su akoi gi cookie gi community de su moina yam chawba keno ma low khre ba samna da adu tawjing da su se moina hantoi kotoyen toru do ade center na mu adu leite khote na mu marakta some kind of misunderstanding nei na gi ba masi sida center gi state gi di khoi lothok phom do lothok re khoi gi di ana pan gi ba yawe ba ko advai tawduna ngasai gi akhoi senior journalist na haibi gi du maina aina tawning po se center na yak trigger loren adagi center na taw hai po do tawdoi ne ba music to dum adagi kasu na te sidi akhoi open secret ne ba congress bo ero BJP bo or any party ero adu da khoi gi congress ki MP oja bimol na hai du su chumbam le ba chumbam le di masi taseng na akhoi gi kai hai sige political will gi wan ta masi te khoi gi world da khoi gi kano si armed forces se fourth la fifth la gan oi ko strongest oi ko hardly any koi gi army veteran da hangse officer level la hangse ko hardly it pung mangai ba ji gi cheng dok ba se akoi machine makcha su sa thamin of da kai da koi discussion to no ya nang na chief minister oi ta de nang what is your first step akoi hang nei ba ada ai di du tong ni na hai ba ko ado ai manabam kang hai ba ai di ching khang de tam khang de loina muk disam tongni leiri ba security ma'am sin nar ga disam to matung da loin to godam ne du ga sigi boundary se koi gi kha ge ra kha roi ra koi gi sogri nong yung lo re ado kanam ke do ga do no na loina ngang na bu yaw ba sigum ba pochi koi na ji hai wi apon te ko adu bu ngasai gi kano se center de gi to roin to da bani sidi ai ojabi mol support to wa na se de sidi ai ji su dum chumi ko adu ko honorable CM na haibi du su yam chumi mana ngasai gi illegal immigrant tan thok sai ba da lan ho puni ko puni adigi adu kano sigi mayam ja crisis mayam ja ho puni ko puni adu su chumi ka su na te ado akoi lo selak da lo selak means ai gi sigi kano lo selak da aina hajen ninge di kitang will se kan ba come on sir this is question of security in my state please haiga to poche hangna bai kano si akoi gi caliber si kamai to no kai chakram no khang de ma se ado masi yaw da badong toy ai wakan okay nungai se leader mo itara ga di akoi gi leader gi oi ba gi will power habatare masimadi tawani habagi chap jaba firef tuma leibasi amna mag tangai fade adu bu hojiki lariba khoi gi khongthang kayamom di paikhalei hai tare khoi gi illegal immigrants adu war on drugs ki khongthang kayamom paikhalei habatare mamang da su kangpupi da khoi gi popi yathar ba changu badai khoi gi mob saga lakki ba sing dugi mathak to se FIR chankraba ofam so phone do basale am thang se oza Birendra lak chage oza hojiki lariba Manipur gi ongoing crisis gi matang da khoi gi
United States ki President Donald Trump na so hoigi illegal immigrants sing se crackdown to ba hawkre ma khogi state aduna Manipur da so maha ko luching bam se adugi matik tangai fade adubu luching ba sina thabak torpa matam de praja sing gi support se adugi matik change ha wa fam dani aduga nakal amrom dana khogi hojiki lariba ongoing crisis da khoi India government na logo da ba thodang se chap chana lorok ta ba sina Manipur haidi irang sigi solution je purak na ba khonam matam da thengtha ba je oi bani Manipur se India gi state amo oiduni aduda masagi power se khogi hojiki lariba crisis sigi resolve to no bhona matamda siji nadra bra have question am sulai oza kamai thamini chan America gi Donald Trump so isno ko any president so isno prithvi gi leba kuning ma ki prime minister so isno president so isno moiding hena matik mathong na phaba Bharat ta su Manipur da su adum masing thi bayana layaba yes Manipur gi matang se to tawbu to bi gi haraga di ko asai ozana so habire ba masidi miyam na su sadaran miyam na su general public na su people na su adum khanna ra wane da ko tawbu taw ge heradi sarkar hai basidi sakti ne ba sakti dubu leiri ba sarkar do na tawbu taw ge humanity da miyoi basing da miyoi ba irrespective of caste and religion ko dharma gi wanatana jat bizat ki wanatana achau pisak ki wanatana punamakta singnaratana tawra abasi bawbata tumina lei thoktana ka lei ra ibsinadi miyam na penatri sidi adai matang da sarkar ama lei habatu upiu habane ibe ma life is very short work is very long sarkar amagi matam se it is only 5 years ko sarkar amagi 10 years si matam si chahi manga khatane ba chahi manga sigi matam se telaba matam sida sahi kungi lambi sahi yang kai gi lambi semamba kwai de singba mido adu bi ne ba good politics good leader haidu se aduna khoi ni haidu se be a wisest man why the law of a wise man that is a tree of life aineri ne ba kwai de singba mido obiro ba matam changni hare election loiba ngai doribra election lakpa ngai doribra election loiba ngai doribra anoba sarkar lakpa ngai doribra sahi manga do sum praja myam jingjina dum kaino tawru leira kandi karamba nu mitha da mikhalama lakpa matamda kana no mai paklak toise kana do no akoi kubi jina sangjalaga namu dorise adugi wahang mayam ama question mayam ama hojikti la aneba suppose hojik si election la ena khalaseba by saying so sumaina sum tawdana numi chawmum phumangani se haugrajanu chahi manga gi matam la azanoba matam du da vote lemna da matam da party si da vote lemna da matam da ai su vote lepe en khalo oja zu lepe en khalo miyam na hangakane ba akoi da vote pi ga doruba mi sing du na hangakane ba na koi matam du da kai daw lege na kari nu koi nu khumdori se madugi wahang do hangaktan na bagi thabak se haujik thabak oina pakat pa hoba yaraba matam ne ba haujik campaign gi na te ba ko awana tari ba se just to abate the miseries miyam na thengnari ba awa ba se karmain tawraga mayeng ta than ga dagi ai ba du ne ba akoi na khanaga da bani ko aduga yam unique oiba leader amagi matau ama tamjaningai oiba ama haiba taraga di ko ibungi wakhanda it is what I feel many people are talking, narrating is other ko. Mayam wari sanai amasu pangai haini amasu sumabot panghan khali ko. Sangbidan constitution hai abko. Constitution se sigi manung da neba. Constitution ne prime minister thammi se. Constitution jina ni president thammi se. Chief minister thammi se. Aina wasak lauri ba Chief Justice lady ba Supreme Court lady ba everything ako na sana kanon put mag lady sing se si Supreme Court na ne Sangbidan na ne ba ibema ato itadi what Sangbidan speaks Sangbidan na kari hari Sangbidan na ako gi right kari piri madu realize to biyo ha bane ba yam intellectual oba yam sensible oba rational thinker missing sina privileged member of our society are still asking question what Sangbidan da miyoba amagi hingbagi miyoba da piriba Sangbidan na piriba do pangbam tokpo to sapchana phangalo habane illegal oiba pot se legalize ohengano habane ba aduna still why the government of India still remains silent hojiki Manipur gi phibam se si yongna soksal aba baw sida Manipur gi miyam sigi thamoi sida ta na thinna
karamba mithano akoina amuktang di santi lejara kadaba nongmai kapna dabagi santi dunate ning tamna chapagi freedom is not free now akoi da hojik che freedom si sungai leitrabani ba jorchanpur chatpa yadrabani jiribam chatpa yadrabani amma somewhere ukhul chatpa ngamdrabani loina makseng ngamdrabani ikoi da kosala leigrabani ba sigi pibam sida punsi lelibni kanaguma madi jorchanpur gi khaibok more gi khaibok ko adudagi kangpokpi gi ama magida ama leiramba singdu mayum makaidu laira kangpok oizaraga su mathonu chama sabadagi di ama karihani mathon kun sabadagi di kwadigi hena maman wangi kaina khanjari bane bako aduna asigumba mayam singse masi khallerga sasan tobibadi chukli pabibadi chumgani aduga yangoba ibema hojik yam luba posak amasu leidori eba hojik se Hauji akoi tripartite talk aina koigi Manipur Sarkar ne UNC ne then government of India ni wari sari hauji se very recently it tangka amalo sangre mathangi amuk lep kre ko so idana haira kadu bo pham amale ba hauji district tari sem gi bse upgrade to gi bsi district level da pukhat ki bsi SDO level da leram badagi district level da pukhala ki bsi gi matang sida soidana argument am la kane ba kari argument no ba technobal ga kangpok pi ga se city district pi ba sukya yaro har kane ba farzol gi di question lak ta ba ya whereas there will be a big issue in the case of kangpokpi and technopal de so itana issue mala kane ba sigi matang sida ibung na thamjaning ba malaya ba akoi na hairu raga feel something afraid khosu miyo bani na feel fear types of fear we do have akoi su ki ba laita ba na te ba matam sina matam mama oiram ni na saibe manasu pangre matam mama da ibe magi yumda ai la pa matam da Oza Birendra lai za lengjala o na haibudo nangi get sida koina kana lage na thilakpa matam sida nang hoji thongnau dagi septharaga ketang hangtu ga kana no la isibu masa khangdaba manga taruk la haradi mipai na ba matam mama oirabane ba ko ngasagi matam mama da pung taruk taba amma taba thongnaramde khotnaramde hoibe ma akoina radio da pau pa basi tare makai pau si he pa buloi baga akoi sing haktang di pung nipan da bau di lei nipan du de na yum ta na gari masa du ka thauda basi awa ba mane ba several stoppage ne ba khoi se malom da muglep ni bisnupur da lemram lep khai da ni thokong da mapam different location de khoi frisking tau doi ne ba even akoi na isa se although I myself introduced them I am a newscaster in All India Radio haira babu da ko they are not believing it they stop us they did frisking check tawri ne ba ko matam si am phatam da bani chumme khara makai di satirami hoksik su makhala madadi amna wanari ba ko gate se akoi gi kariyani thongal da pale ba gate si matam madadi wana sang khanaramin ne ba hosik di be ma lep thumma bane ba ko gate wang ne gate na te wall check pal ji bok da ba ko kano checkpal check na khabasi lor ba bok da mathak si khogi binding wires gi kano sing sina amu kha do ne ba ko miyo basi kari do bagi na ba du khari do kano makak taw kani haina leidi ne ba aduna evil je phatta base masimadi phatte haibani da aduda ai sigi ani subai round sida aina loisan jarapada thatning ba wafam makak laibe ma hojik si the world is rapidly changing ko akoi su prithvi se on change the web se Congo da ngarang ka nahan ka tawriba irang si automatic tawreba mi gi da tawwe na khoi gi da tawbu di la le ko soidan lan ga ne ba akoi si prithvi sida leiriba saura jagat sida leiriba singji gi manung sida art prithvi sida leiriba mi hoiba khoi se masi aina aibu wakanda ibung na thamjau haraga de ko Manipur say making Manipur a better place it is not in the hands of government of India it is in the hands of the people of Manipur aduna rajniti tawroi da ba mi dane rajniti tawloi dom ne ba ko thika tawraga pesa tanjaba mi atop pambai tawraga pesa tanjaba mi
मागी लंबी लंबी दुदा तुम चसगदमनी राजनीति तौब याबा मिदुदा राजनीति से तोहनगदमने बा तौरोइदबा मी मयाम अमसुको ngasiदी अखोगी लीडर ने ना को लाएबा which we call pseudo leader अदुमाइना सुबा मयाम अमखक से लाकपसिंगसिना ngasiदी लेबाकसिना वाथो म थोलप मतमदा करिगुमा मत हाइबा ngमक्तबा मतम म यौरेबा को ओजा बिमोल होय अदिगे अतोप अतोपा कोई कैराउगी ऑनरेबल एमएलए होय का सुम मरमत ngang खबर दका कोई थेंगनजै को मियामगी तारिब अवाबसे मसिगी इरोइना न सपीरबा को in spite of honorable chief minister na si high grade man si high grade na akogi national media gi platform da ka awaya khum tawna dana ka adu oda tawna bi bai mahut ko adugi mahutu da adu sarupudi o aigi miyam se public say see on ware ko my interest is nothing public interest say that is more important than personal interest aina adom da satpi daga wak to se asi sina miyam ne hena pengadra haidana ibung de duma thamjage okay yam nungai se public interest ta thabak to wasidi tuki matik tangai fatabani public na mikhal torakanda public ki bot thadarakanda khoi leader se khalak pani duna public ki interest ta thabak to wasidi tuki matik tangai fatabani e aroi baram se oza samdagi lakchage oza khoi gi assembly session jo khoi February de 10 dagi sofam dore masida khoi gi ngasi congress ki CLP leader okom ivo vina luchinga kanda habitare khoi gi Governor da Manipur ki Governor Sri Ajay Kumar Bala da memorandum of kapisali masida khoi gi plakadori by assembly session asida rule of procedures and conduct of business ngak na assembly session je pangthok na ba khoi gi advice pibiu have a form sufung do gi assembly session je laktori preza miyam gi asha amadi oigidori bani assembly session sida khoi gi opposition amadi ruling have electna punna khana minara kan da khoi gi mang thauji taraga leriba ongoing crisis se yamna thuna solution purakna ba hotna bi se mamang gi phong assembly session da so khoi preza miyam su lauraga su lai bani yamna thuna loshina bo hona biro preza miyam sikse to ki matik ware haina phongdo ki besu leirabani masida khoi gi punsin bagi matang sida khoi gi adum government ki side gi sudum suggestion pibirak pode welcome tawi hari aduga opposition ki side gi so mu tana se haina ko birak taraga di khoi adum ready leiraga di adum leijai lakna bagi damak ta hari masida laksaning gi bopot se khoi gi housing chathari ba crisis sigi nakal ani sigi marak ta khoi faminara kan da habetare khoi gi hani khoi gi conflict se ethnic conflict ne di hare do nakal ani shi ki marok ta khoi gi wari sana ba political dialogue pu oiro faminara kan dialogue to gi matang se khoi gi hojiki lairi ba law and order gi film se hana laksan da taraga di hare ba wari sha ba se oithokadra or oithoidra have a question to new shi lairi se oza kamai thamini lo shalak pada khoi gi hojiki khoi gi CLP leader khoi gi kanona Shri Oibo Bina sorry Congress ki party when high tare ko smaina khoi ki manu chingaga khoi Canada khoi ki governor da smaina memorandum piru kulu base mamang da su khoi ki discussion tawdana logi bagi world record oi gi yam leikhe ko siguma mayam se phajana procedure chathana baina moina pibo ngonen khanje ko maramdi hatu sigi burning issue mayam si khoi ki kano na thairaga atopada akoigi IC this kano akoigi developmental work the sheet tawri si project la edu to weda to instead of saying that one sigi akoigi opposition the lebasu ruling the lebasu phajana phaminara moi de koi people ki representative ni moina khanada na koina tomo chaw changa khana ya ponte moina moi gi side to tabi ga opposition ni si ke moi manga khak le moi sagar sem ya ponte amrom de ko adubu ngasai gi moisho voice of the people never moisho aduga implementing the ngasai gi ruling sina tor ko doi never adubu ruling sina tawtra gati akoi mamang da su phanam na haina gre phanam launa memorandum phanam chakre hojiki congress na haibi ba akoi gi moino offer tora gadi akoi dum akoi su suggestion pijage khosagi na haire aduga ruling na so akoi advice kumba ka suggestion kumba de akoi sum lojani hai bebar sum phanaraga akoi gi kaimta chungjan na da pot am leire ba si pot che aduna sigi pot chi de adam akoi gi thread bear eta apapata kai lege imung manung da discussion to godam na koi na khana doi je mapan gi kano state ki khana dong te akoi manipur gi people gi welfare gi na koi khana doi je adu kana ni akoi machine khana dragadi wari ni ko asigum bagi chance sigum bagi akoi gi opportunity haigadra si PBO na PBO ngane ba jigi memorandum dai memorandum di khangjadre ko aduga ngasai gi
kanona akoi ruling na sigi post da na thairaga ai amku su halake akoi ruling na sigi post na thairaga sumana developmental project works mayam da adigi adu da da palaga adigi akoi huje si toba hore I was not taba ko mayam da mit thupun mana taba akoi gi actual pot ngasai gi ai sai akoi channa haibada akoi na 2500 amu akoi gi resettle torega adu I was never me say 60,000 cookie room sakisu settle to honbiro wari niko cookie room sakisu settle to honbiro koi mete gisu settle to honbiro adu da akoi gi praja gi nungai ba do pokodoi neba akoina kano sei da impala center da lega akoi gi mi gi awab do khang da bai wana te koi lun khangi pone ba khang ba se adu bu sigi pochi tawriba magi level duna hoi oigriba situation china ngasi hayeng ne ta tawba ya do potam leba ko tawdung su amukasu halakpada tawdung su ngasai gi political will nama yawaga di ko political will nama yawaga di sidi kasuna tebo sidi kasuna te di koi gi sifaina ga thong 45 minutes thong ga sari je to rena job do wari ni ko smai tawduna aina ngasai ju panjaba koi gi disam tawraga illegal immigrants man one plus out to give ko labor we have got enough manpower manpower means kano je ko central processing je ado si naga loi tawraga tawya poche ado de ngasi hayeng tawya ponate dubu back to the subject ko hujiki assembly da khana je haibasi aina khanjabadadi hantakti fajana akoi gi ruling party na su adum acknowledge to bi ne khanjai maramdi akoi Manipur Praja wabaya ware si khanadana ekta aina sairam da aina tawni sum tawraga koi gi kano de poto di somna kan di irak laktaba adu side amada sum tawlera ga di phatte haban te tawidu su ko adubu burning issue du su kitang khut thingjallaga leidana ko sina priority low ga habini ko haje se tawde haban te priority se koi gi 90% 100 long so 90% lobiro developmental work na 10% lobiro aduga chatna phagnen khalai wakande okay yam nuai se ozana so yam phajana thambi krai koi gi topic si dai koi gi absence of political will mangi na political will leram da bana koi gi ngasi gi oi ba worst situation se leram bani have topic si da ozana so handa hosiki leriba government sina so political will do chap chana lebira ka da prajamya na panga da thabak se lokhat biro have often ni thambi sam nuai se I conclusion point oza Birendra lakchage ozana so ji thambi krai koi gi hosiki leriba government sina political will che sap chana lebiro aduga prajamiyam na wariba singse khangbira kan dai khoi gi prajamiyam gi pen ga da thabak sing tobiro habani ozagi aba opinion da back to the khoi gi dialogue topics related oina conclusion point gitang thambi dema loisalab ni na ko khajik thang mot phongdok sanam ke honorable chief minister na ngasai gi well and day gi thoroma ma da hai gi bse khoi gi matam gi yana ba rajniti to bse masima phatte ha bse 100% mipong khudi manga loi yaning gani rajniti tauge political figure personality oma outstanding personality ma oige kaidana khanjadana miyam gi thabak tawriba mipum khudi mangna su ngasi chief minister na phongdoi bu wafam sidi thamoi gi layumda dum thambana phayena khale ko masidi legacy amane na khalleba ngasai gi ibung na ningsing jabada if there is a good leader he or she is to work to create more better leader raina apabalu chingba ma leiragadi apabalu chingba chama puthokpiram gadabani aduna honorable cm na ka hairiba cd amchume those people who are willing to be a politician ko hawgala iba inkhalak iba singjigi marak sidagi rajniti tawgena khalak pa yaura agasu madugi wakhalo namada luchingba mu ogena la agasu matam dugi yana na bagi wakhalo namada rajniti gi luchingba ma ogena khalak pase mana khoisu langani ngasi akoina manipur si de thengnari ba machak miyam na awaba khangnari ba se yana na ba tawgiba kaya magi adugumba mayam amagi chabun oiraktana ngasidi asoiba chama lairatana adu pokhairakba volcano adumbagi volcano to pokhaira akanda ngasidi adugi awa masa khangma matamni aduna noigi matamdadi sugumba se tholaganu aigi matamdagi hongna asugumba sima semtoke kaina khandana tawrakibani masaisda karigumba khara kano tawbadagi sigi phibam si yoksilakibani aduna yana ba rajniti tawbase masimadi
फट्टी है बसे मदी चुम्मी सिगी मतंग सिदा इबुंगना हाइजेनिंग बखरम अमले बको इट इज नॉट करी हाइनी blaming the previous governments matam duda mamang thakta leramba sarkar sing the warubugi wasunate say for example recognition of a new established village ko nauna linkhalakpa nauna semakpa khungangama khunnama chingi khulama masi kanagi recommendation da tawrino subdivisional officer ama SDC ama Deputy Commissioner ama BDO sumaina mai magi protocol khara leramgani mayam singna duna yadana ayaba piramdana kari ani mi masing hengalak pusu leramoy khun masing hengalak pusu leramoy yengoba akoina husik sum khanaba matam sida naga isininaw singi khun singi masing se thoidong hengatabane hengatabani aduga cookie singidi masing khangdane hengalibane ko 1000 hena hengatana khokatana tongnabagi husik mayamna adugi statistics ma kanna survey tongnadana leirabani almost final oidana mayamna loina khangnaraba wane ba aduna akoigi kanoda administrative ta laibiri ba isinina housing sinasu officer sing sinasu ko so sang sing sinasu sigumba sing si ngasagi akang mafam mama haita hairase bako akang mafam duda tawrapa matam duda se jiribam hairase jiribam gi saruk se hojikti ani ne ba boro breka haibama adegi di jiribam haibama ade boro breka subdivision de leri sidi manipur gi culture se ngakpa mi kayam leri ge habsi akoi khandaba matam oirabane bako that means matam duda jiribam dagi MLA oirakhiba kangbu sing asina makoi gi mi sing se vote masing se hena phangna bagi pandam amada wakhalo amada atop mafam dagi mi sing se pangpo na busalakane ba se Assam ki Manja dagi lakani, Silchar dagi lakani, Tripura dagi lakani, Bangladesh dagi lakani, hojikti enrollment tawdana, Aadhaar paidana, voter card paidana, they are claiming that akoi hojik India ki citizen ama oirabani haidana. Whereas Manipur da hojik la aiba port city indigenous Kangbu ga non-indigenous Kangbu singa gineba. Aduna chief minister na ngasai illegal immigrants influx infiltrator mayam sing se masidi push back to gudabani kain hari city that is very true. Adudi am chumme ba ko. Tawbudabu madu gi thabak to pangthoga su ko akoi gi hojik miyam sing sigi awa na se masida di akoi su miyo ba ko bunina koi na satpin even at my own home also akoi yum makta da su ko mi mayum da haru drag angak pa phangna wana yeba mi sing se awaba simaka kon khara lehan bidraga di ko tolop matam sana ka pibiraba ama tobiraba adagi sentum marang khara kairaba thikadar singi bill thadok piraba ama tawraba sumba mayam sing sika matang sana matam sana ka pakhat piraga di mayam gi awaba se sentum gi awaba se khara makai di kokani santi haiba si di ibema mulhau roi doba मियो कांगलोप खरदी नम लेहरनी हुजिकी लांजी लोगी बसु याय यासन्नबा पोरखी बसु याय अदुगा लांजी की मई सुमुत मुलहौरो दबा मी इमुंग दि दुम लैनेबा मसागी लांजी थेंगनबगी दमक्तने ना इमागी बुंगो हाइदना ममादुना मनम नंदना मकोकदा कनो तौदना नांददना का चटखिबा मचादुना नी खतंग पोक्चबा अमा खतंग पोक्चबा दुना मसागी नोमाई कामना बगी थौदो अमदा लैगिद्रगा हौजिक मतमदुदा लैगिद्रगा हौजिक ओइरैबा फिबम सिदगा तौरुबम खलकप मतमददि ओह पामोइदा को आगी इसादो मणिपुर की असेंगबा लान ओइगदोरिब्रा इन खंदना इसागी पुंसी लोइग्रे को अदो हौजिक लाइबा फिबम सिना करिनो ने ना खल्लुबा मतमदा मांगिबा मचागी मथानुंगी मचादो मदु नुक्सिबगी मचाकतो सुमुत मुलोइदोबा मपा ममासु कोकथोंगम लेमगनेबा मपा कौबा फंगौद्रबा aduguma angang mayam amasu leiramgani mapuruba mangraba kaina horaba sena khainabagi awaba nang horaba kogi mau mayam amasu ko adumak leiramgani aduna sugumba mayam singsi sum khalura kanda I remember a speech Priyanka Gandhi na ngangiba amakhak mana Lucknow da vote khomba da kuire aduda mana wa ngangiba amakhak lei what is the religion of politician
राजनीति तौब मी सिंसिगी ख्वाइदिगी चावब धर्म से करिनो हाइदना माना हंगेबको मियाम दुदा माना पुथुअकांदा वा ngamda माना हाइगेबा मियाम की याइफनबगी दमकता थबक तौबा मियाम की अवा अनादो खंगना मधु लेंगाक शासन चथबदो मधुदगी हेना चावब राजनीति तौब मी सिंगिदी दा अदुदगी हेना चावब धर्म लेते हाइदना माना फोंदोखिबा मखक लै अदुमाइना अदुगुमना मणिपुर हुजिक अखोगी रिप्रेजेंटेटिव ने हैन लेबिरिब सिंग असिना ngасagi lambi sembagi luchingbo obidaba ching yenbagi luchingbo obidaba national rural employment guarantee scheme NRES ki ko enrega gi thabak suba khotpagi line adugi adagi adudagi adugma masa masugi luchingbo obidaba ko asauba mayam amada ibung ngasa haijagi ba cultivation of human being haise in spite of planting a tree, in spite of planting a flower, which will go a year, if I plant a tree, it may go another 40 years. But if I cultivate the human being, that is forevermore. So we appeal all the politicians and those people who are willing to be a politician. Cultivate tauba ngamba adugumba luchingba mayam ama thopira agadi ngasi akoine thengnariba awam maisa se langamoyena khali. That's why therefore honorable chief minister has categorically am saying na magi thamoi degi haigiba wa soidana oigane khali aduna haujiki matamda akoina haijaningba hangangjaningbadi whatever a chief minister has spoken, chief minister amna mi phau aina haigiba se order oidoineba madugi thabak to di chana hangadabaneba the khwaidigi luribadi whatever I speak that must be translated into action. Aina ngangbase masi thabak oina othokpadubneba kanagumbana say handakta very recently akoigi speaker ga home minister ga unagi Delhi da ko Delhi da unagi budunateba koina paw phongbuda maru oirise Luchingba aniduna what they have discussed in the meeting. Makoina unagi bududa kari khanagi bagi have say that is the news. Unagi habuduna teba. Mo aninu unagi bududa kari hainagi kari nganagi kari khanagi kari tanagi habuduneba koina khangnaba maduneba koina pawena puthora kadurse aduna hojikti hojiki oiriba Manipur gi phibam sida yengagadi ko nomai kamna raktrasu drone paisal laktragasu adagidi kari haijige buffer zone adu adam amama leiragasu nomai makhonta adrasu bom makhonta adrasu santi leire hedana lobi bagi mahutta sagi mitki pi kangdadana magi mayum ma kai yengdana manga thangat padanga paidana leiraba adugumba isininaw mayam singdugi awana singdu yengbiba adagi subam nombam khangdadana leiraba hojiksi lanje loipalak matham leibema akhoi mayamgi marakta ko pibam chadaba mayam tholakadoribni bikhyani basu tholakpa yai lam leitadana kogi migi bhara da leiba amada leiba pibam mayam amde circumstances mayam amadagi ko he na awa anata ba kanglup habido ohendana na ba kangbu community do ohendana na ba akhoi will luching ba singsina mating thokna thabak toba matam do it is our right time. Okay, I'm nuaise hozani manasu yam phazana thambi khre khoigi thoiba ongoing crisis na reflector ba khoigi effector ba presamia mamsu laibani hariba singsina khoi future da karamba film da hingobani habase mula kanthabira kan da khoigi mokhoigi basu id safana hingba ya basu khoigi thabak mayam su paikhalaga su lairi scheme project yam su paikhalaga su lairi hena paikhat nabasu hona basu yam namak tangai fadaw mundini aduga mamangi khoigi political will walam taraga su skleri ba government na political will fazana power station na pira kan da khoigi presamia sangki sentiment se khangna khoi tabak hana da kisho tawraga laibas big hena taw badu yam namak tangai fadaw wa fundini yam nungai je oza shamdi oza Birendra isagi chenba kya brom kaithok piraga khoigi studio da lengsin birak tuna ngasigi dialogue ki tharom se mopung fan bigi damuk ta su hana na thara pa fundu chari madang sida notice windona sandok saba notice dialogue question chari ming tabir singbo muka hanna khurum jari ming Nilasandra kawalam daibung sahi 2009 ataida aiji file leidana amu sipana do khamum khamdaba aingonda nungaibam khamdaba mayam to awaba mayam do mayang pan bengul dagi phundrai mayum jobeda magi da chu chaba phai haibagi aiji thira laksare
ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤ 2009 ꯑꯗꯨꯋꯥꯏꯗ ꯆꯥꯔꯨꯕꯗꯒꯤ ꯑꯩꯁꯤ ꯐꯔꯦ ꯐꯕꯗꯒꯤ ꯃꯁꯤꯅ ꯁꯨꯖꯜꯂꯛꯑꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯄꯥꯏꯜꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯅꯗ꯭ꯔꯦꯅ ꯈꯜꯂꯦ ꯃꯥꯡꯈ꯭ꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯑꯅꯥꯕ ꯏꯁꯥꯗ ꯄꯥꯏꯜ ꯂꯩꯕꯁꯤꯡꯗꯨ ꯆꯥꯔꯒ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯀꯣꯛꯄ ꯑꯣꯏꯕꯤꯌꯨ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯁꯨ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯄꯤꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯅꯥꯕꯁꯤꯡꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯑꯅꯥꯕꯗ ꯐꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯌꯥꯡꯄꯥꯟ ꯕꯦꯡꯒꯨꯜ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯍꯥꯏꯕꯗ ꯆꯠꯄꯤꯌꯨ ꯃꯌꯥꯝꯁꯨ ꯑꯅꯥꯕꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯄꯥꯏꯜꯁ ꯅꯨꯡꯁꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯁꯇꯣꯂꯥ ꯆꯣꯟꯊꯕ ꯃꯅꯨꯡ ꯆꯪꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯇꯣꯏꯅ ꯆꯪꯅꯤꯡꯕ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯄꯨꯡꯐ ꯐꯍꯟꯕ ꯉꯝꯂꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯟꯅꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯂꯣꯏꯅꯅ ꯁꯥꯐꯤꯛ ꯑꯟꯋꯥꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯆꯍꯤ ꯀꯌꯥ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯅꯥꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯍꯟꯈ꯭ꯔꯕ ꯂꯣꯏꯅꯅ ꯅꯨꯄꯤꯁꯤꯡꯒꯤ ꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯔꯕ ꯀꯕꯤꯔꯥꯅꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ ꯉꯁꯤꯃꯛ ꯇꯥꯟꯅꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9856016888 ꯂꯣꯏꯅꯅ 9402783274 Kabirani Fundramayum Zubida Hirak Asi Thakpada Phakibasingdi Mrs. Bembem Sangayumpham Cherapur El Sana Lemba Paurabi John Sertokom Chandel Khaidem Sunanda Devi Sugunu Khaidem Lekai Anjana Arambam Mayang Imphal Sajida Lilong Haureibi Haidar Ali Irong Khuno Salam Jibalata Thanga Chingkha Nongmaithem Hemanta Vishnupur MAIBAM Gojao Tentha Khadangbam Kalpana Devi Charangpat Asem Hemcha Devi Mayang Imphal Samina Sangayumpham Cherapur Laitonjam Ibem Chaubi Pungdombam Uyung Makhong Konthokjam Rakhamon Meide Phawak Chau Bajar Aina laying jari isi sahi kulhele Manipur da painyoina aina han boina laying jakani hariba hidak asi amutang thakpada pumpha phabangamme painyoina si amakhaktang thakpadagi pumpha phabangamme side effect laite hariba hidasi thakpada miyoi lising kharagi sewa aina ngasio bauta tawjari isi amumuktabi helaktri miyoi kaya aina phanno ngamre Nungairaba Paujel Diabetes Samade Piles Nungsanga Maram Oiriga Matam Sangna Narba Musing Adugidama Paujel Puduna Lakchari Fundramayum Zubedana Semba Diabetes Ki Hidak Amuktang Thakpadagi Sugar Ki Sang Aduki Matik Nemhan Bangamle Masida Natana Pistola Chonthaba Hi Taba Chikpa Naba Gastric Kaba Tinkup Leiba Hagajaba Omthokpa Maring Chatpa Manung Changba Nungaitaba Amasung Toina Changingba Hariba Laina Sing Asi Hidak Amuktang Thakpada Pungpaphan Bangamle Laina Sing Asina Narba Musing Asigidama Hidak Asi Seasonaduna Kanabasi Amuktang Lominasi Paujenjariba Kabirani Fundramayum Zubeda Loinana Safik Anwar Mayang Imphal Bengal Loinana Nupi Singi Yengwada Kudong Charaba Kabirani Fundramayum Zubeda Akopa Marol Gidama 98566016888 Loinana 940278324 Kabirani Fundramayum Zubeda Hirak Asi Thakpada Phakiba Singdi Ayingbi Thanga Tokchom Baiga Chandra Leisangthe Mongalaikai Salaudin Fundrai Rezia Thobal Mojing Sorodhoni Hairo Premi Tenthakuno Likholin Pale Thangmailan Pale Ai Kekon Maya Lekai da Laibani Mingna Thangjangyu Anbi Kawi Ai Chahina Humpuga Taruk Sure Aduga Ai Narakpagi Payana Narakpagi Chahina Aina Sum Pabada Chahi Kun Manga Sumaina Suramadoba Male Ado yaksi mana masing charaga sum lelakpani doctor hidak khara cha tawraga phaba laitre phaba kawba laitre ukhatpasi anirak sure aduju antamusumu anaba mung henjalaktana amusumu pukhalle ari yamna wai puk thinmaga lengbaga akodi langmaidondagi akoi tada mana maya imphanda leiba bibida begamgi hidak se chaw aduga aiju samai tawdana chagi phagi mana harakpati